ꯆꯥꯏꯅꯥꯗꯒꯤ ꯂꯥꯛꯈꯤꯕꯤ ꯅꯨꯄꯤ ꯑꯃꯁꯨ ꯔꯤꯝꯁꯀꯤ ꯑꯥꯏꯁꯣꯂꯦꯁꯟ ꯋꯥꯔꯗꯇ ꯊꯝꯗꯨꯅ ꯇꯦꯁ ꯇꯧꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯀꯤ ꯑꯍꯥꯟꯕ ꯀꯦꯁ ꯑꯣꯏꯅ ꯖꯦꯅꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯌꯦꯡꯂꯤꯕꯤ ꯅꯨꯄꯤꯃꯆꯥ ꯑꯗꯨ ꯅꯧꯅ ꯇꯦꯁ ꯇꯧꯕꯗ ꯅꯦꯒꯦꯇꯤꯚ ꯑꯣꯏꯔꯦ ꯍꯥꯏꯕꯗꯒꯤ ꯃꯤꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗ ꯈꯔ ꯈꯖꯤꯛ ꯅꯨꯡꯉꯥꯏꯕ ꯄꯣꯡꯗꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯆꯥꯏꯅꯥꯗꯒꯤ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯕ ꯆꯨꯔꯥꯆꯥꯟꯄꯨꯔꯗꯒꯤ ꯃꯁꯥꯒꯤ ꯆꯍꯤ ꯲꯳ ꯔꯣꯝ ꯁꯨꯔꯕꯤ ꯅꯨꯄꯤ ꯑꯃ ꯔꯤꯝꯁꯀꯤ ꯑꯥꯏꯁꯣꯂꯦꯁꯟ ꯋꯥꯔꯗꯇ ꯊꯝꯗꯨꯅ ꯇꯦꯁ ꯇꯧꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯀꯣꯚꯤꯗ-19 ꯀꯃꯟ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯗꯒꯤ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯦꯗꯤꯁꯅꯦꯜ ꯗꯤꯔꯦꯛꯇꯔ ꯑꯃꯁꯨꯡ ꯁ꯭ꯄꯣꯛꯁꯄꯔꯁꯟ ꯗꯣꯛꯇꯔ ꯈꯣꯏꯔꯣꯝ ꯁꯁꯤꯀꯨꯃꯥꯔ ꯃꯉꯥꯡꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯗ ꯊꯥꯗꯣꯔꯛꯈꯤꯕ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ꯫ ꯆꯨꯔꯥꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯁꯤꯡꯍꯥꯠꯇꯒꯤ ꯃꯁꯥꯒꯤ ꯆꯍꯤ ၂꯳ ꯔꯣꯝ ꯁꯨꯔꯕꯤ ꯅꯨꯄꯤ ꯑꯃ ꯉꯁꯤ ꯔꯤꯖꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁ ꯔꯤꯝꯁ ꯏꯝꯐꯥꯜꯒꯤ ꯚꯥꯏꯔꯦꯜ ꯔꯤꯁꯔꯆ ꯑꯦꯟ ꯗꯥꯏꯒꯅꯣꯁꯇꯤꯛ ꯂꯦꯕꯣꯔꯦꯇꯔꯤꯗ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯀꯤ ꯇꯦꯁ ꯇꯧꯈ꯭ꯔꯦ꯫ ꯇꯦꯁ ꯇꯧꯈꯤꯕ ꯁꯦꯝꯄꯜ ꯑꯗꯨꯒꯤ ꯔꯤꯄꯣꯔꯠ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯈꯪꯂꯕ ꯌꯥꯏ꯫ ꯔꯤꯝꯁꯀꯤ ꯑꯥꯏꯁꯣꯂꯦꯁꯟ ꯋꯥꯔꯗꯇ ꯊꯝꯗꯨꯅ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯀꯤ ꯇꯦꯁ ꯇꯧꯈ꯭ꯔꯕꯤ ꯅꯨꯄꯤ ꯑꯁꯤ ꯍꯧꯈꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ 29ꯗ ꯆꯥꯏꯅꯥ ꯊꯥꯗꯣꯔꯛꯂꯕ ꯃꯇꯨꯡ ꯃ꯭ꯌꯥꯟꯃꯥꯔ ꯐꯥꯎꯗꯨꯅ ꯂꯥꯛꯂꯒ ꯉꯔꯥꯡ ꯃꯅꯤꯄꯨꯔꯗ ꯌꯧꯔꯛꯈꯤꯕꯅꯤ꯫ ꯃꯍꯥꯛ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯥꯏꯁꯣꯂꯦꯁꯟ ꯋꯥꯔꯗꯇ ꯊꯝꯗꯨꯅ ꯑꯣꯕꯖꯥꯔꯕꯦꯁꯟ ꯆꯠꯊꯔꯤ꯫ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯆꯨꯔꯥꯆꯥꯟꯄꯨꯔꯗ ꯍꯥꯡꯕ ꯂꯩꯉꯥꯛꯀꯤ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯁꯦꯟꯇꯔꯗ ꯊꯝꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔꯒꯤ ꯑꯍꯥꯟꯕ ꯀꯦꯁ ꯑꯣꯏꯅ ꯖꯦꯅꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯌꯦꯡꯂꯤꯕꯤ ꯅꯨꯄꯤꯃꯆꯥ ꯑꯗꯨ ꯊꯪꯅ-ꯊꯪꯅꯅ ꯑꯅꯤꯔꯛ ꯇꯦꯁ ꯇꯧꯕꯗ ꯅꯦꯒꯦꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯕꯗꯒꯤ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯒꯤ ꯐꯤꯚꯝ ꯐꯒꯠꯂꯛꯈꯤꯕꯒ ꯂꯣꯏꯅꯅ ꯂꯥꯛꯂꯤꯕ ꯑꯦꯄ꯭ꯔꯤꯜ ꯹ꯒꯤ ꯃꯇꯨꯡꯗ ꯗꯤꯁꯆꯥꯔꯖ ꯇꯧꯔꯕ ꯌꯥꯅ ꯂꯩꯔꯦ꯫ ꯗꯤꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯍꯦꯜꯊ ꯁꯔꯚꯤꯁꯦꯁꯀꯤ ꯗꯤꯔꯦꯛꯇꯔ ꯗꯣꯛꯇꯔ ꯀꯦ. ꯔꯥꯖꯨ, ꯁ꯭ꯇꯦꯠꯀꯤ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯀꯝꯃꯤꯇꯤ ꯑꯃꯗꯤ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯀꯨꯞꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯅꯨꯄꯤꯃꯆꯥ ꯑꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯃꯈꯥ ꯇꯥꯅ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯇꯧꯗꯨꯅ ꯃꯌꯨꯝꯗ ꯊꯝꯕꯁꯨ ꯌꯥꯏ ꯍꯥꯏꯅ ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁ ꯖꯦꯅꯤꯝꯁꯀꯤ ꯗꯤꯔꯦꯛꯇꯔ ꯗꯣꯛꯇꯔ ꯇꯤ. ꯑꯩꯆ. ꯚꯤꯃꯣꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯅꯤꯁꯨꯕ ꯀꯦꯁ ꯑꯣꯏꯅ ꯂꯤꯂꯣꯡꯗꯒꯤ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯀꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨꯁꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯔꯤꯝꯁꯇ ꯂꯥꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ꯫